ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤꯅ ꯇꯔꯥꯝ ꯅꯣꯛꯆꯕꯣꯂꯣꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯟꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯏꯟꯗꯤꯌꯥ ꯈꯛ ꯅꯠꯇꯅ ꯃꯥꯂꯦꯝꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯉꯛꯄ ꯀꯦꯁ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯑꯃꯒꯤ ꯃꯔꯝꯗ ꯄꯨꯖꯔꯛꯂꯤ ꯏꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯃꯥ ꯃꯄꯥ ꯃꯈꯨꯔꯥ ꯃꯅꯦ ꯃꯕꯨꯛ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯃꯐꯝ ꯑꯃꯇꯪꯗ ꯊꯧꯔꯤ ꯌꯥꯟꯃꯤꯟꯅꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯍꯧꯈꯤꯗꯦ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯂꯣꯏꯖꯔꯤꯕ ꯍꯨꯏ ꯑꯁꯤ ꯈꯛꯇꯅꯤ ꯇꯥꯕꯗ ꯑꯉꯛꯄ ꯄꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯔꯝꯂꯤꯕꯅꯣ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯒꯤ ꯀꯦꯁ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯦ ꯃꯁꯤ ꯁꯣꯏꯕꯗꯒꯤ ꯁꯤꯕ ꯑꯦꯛꯁꯤꯗꯦꯟꯇꯦꯜ ꯗꯦꯠꯅꯤ ꯍꯥꯏꯅ ꯀꯦꯁ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯇ ꯂꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ 12 ꯁꯤꯔꯝꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯌꯥꯎꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯅ ꯊꯤꯒꯠꯆꯔꯨꯕ ꯁꯣꯔꯁ ꯀꯌꯥ ꯑꯃ ꯈꯣꯝꯖꯤꯟꯖꯔꯒ ꯋꯥꯔꯤ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯤ ꯊꯧꯗꯣꯛ ꯑꯁꯤ 2018ꯒꯤ ꯃꯇꯝꯗ ꯗꯦꯜꯂꯤꯒꯤ ꯕꯨꯔꯥꯔꯤ ꯀꯧꯕ ꯑꯔꯕꯟ ꯚꯤꯂꯦꯖ ꯑꯃꯒꯤ ꯁꯥꯟꯇꯅꯒꯔ ꯍꯥꯏꯔꯒ ꯈꯪꯅꯕ ꯀꯣꯂꯣꯅꯤ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ 2018ꯒꯤ ꯑꯍꯥꯟꯕ ꯖꯨꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤ ꯒꯨꯔꯆꯔꯥꯟ ꯁꯤꯡꯍ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯗꯨꯀꯥꯟꯁꯨ ꯑꯣꯏ ꯅꯨꯡꯇꯤꯒꯤꯗꯤ ꯑꯌꯨꯛ ꯉꯟꯅ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯍꯥꯡꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯄꯨꯡ 8 ꯇꯥꯔ ꯐꯥꯎꯕ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯂꯧꯔꯤꯕ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯨ ꯂꯧꯁꯤꯜꯂꯝꯈꯤꯗꯦ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯒꯨꯔꯆꯔꯥꯟ ꯁꯤꯡꯍꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯆꯠꯂꯒ ꯀꯅꯥꯝꯇ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯒꯨꯔꯆꯔꯥꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ ꯃꯁꯤꯗꯁꯨ ꯀꯅꯥꯝꯇ ꯈꯨꯝꯂꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠ ꯏꯜꯂꯨꯕ ꯃꯇꯝꯗ ꯊꯣꯡ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯅꯝꯂꯨꯕ ꯃꯇꯝꯗ ꯊꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯍꯥꯡꯗꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯁ꯭ꯇꯤꯌꯔ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯝꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯈꯤ ꯒꯨꯔꯆꯔꯥꯟ ꯌꯥꯝꯅ ꯀꯟꯅ ꯄꯥꯈꯠꯅ ꯂꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯇꯩ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯨ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝꯊꯪꯅꯕ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯅꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤ ꯄꯨꯝꯕ ꯉꯛꯅꯈꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 10 ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯊꯪꯅꯕ ꯀꯥꯗꯅ ꯌꯨꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯍꯤ 40 ꯁꯨꯔꯕꯤ ꯅꯥꯔꯥꯌꯥꯅ ꯗꯦꯕꯤ ꯚꯥꯇꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯉꯛꯇ ꯐꯤ ꯌꯦꯠꯂꯒ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ 10 ꯄꯨꯝꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯦꯂꯤꯡꯒꯤ ꯒ꯭ꯔꯤꯜꯗ ꯃꯆꯨ ꯃꯆꯨꯒꯤ ꯐꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯂꯤꯡꯒꯤ ꯒ꯭ꯔꯤꯜꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯅꯤ ꯃꯈꯣꯏꯁꯤ ꯁ꯭ꯇꯨꯜ ꯑꯃꯃꯝꯗ ꯂꯦꯞꯄꯒ ꯆꯣꯡꯊꯔꯒ ꯁꯤꯖꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯁꯤ ꯋꯥꯌꯔꯅ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯨ ꯈꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯀꯣꯡꯁꯨ ꯂꯁꯤꯡꯅ ꯂꯣꯏꯅ ꯃꯦꯟꯗꯨꯅ ꯂꯩꯔꯝꯈꯤ ꯌꯨꯝ ꯑꯁꯤꯗ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯍꯨꯏ ꯑꯁꯤ ꯈꯛꯇꯅꯤ ꯍꯨꯏ ꯑꯁꯤꯅ ꯃꯈꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂꯝꯂꯤꯕ ꯒ꯭ꯔꯤꯜ ꯑꯁꯤꯒꯤ ꯃꯊꯛꯃꯛꯇꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯈꯤ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯀ꯭ꯔꯥꯏꯝ ꯁꯤꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯗꯨꯅ ꯋꯥꯆꯞꯇ ꯊꯥꯒꯠꯂꯛꯄꯗꯒꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ ꯑꯁꯨꯝꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯇꯤꯟꯈꯤ ꯗꯦꯜꯂꯤꯒꯤ CM ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯐꯝꯅꯥꯏꯕ ꯀꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯈꯤ ꯑꯁꯨꯝꯅ ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀ꯭ꯂꯨ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯗꯤꯇꯦꯜꯁꯤꯡ ꯊꯤꯈꯤ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯅꯆꯤꯡꯕ ꯆꯪꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯇꯧꯔꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯠꯇ ꯀꯥꯏꯔꯝꯗꯦ ꯃꯐꯝꯁꯤꯗ ꯐꯣꯔꯁ ꯑꯦꯟꯇ꯭ꯔꯤ ꯇꯧꯈꯤꯕ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯅꯥꯅꯆꯤꯡꯕ ꯑꯃꯠꯇ ꯂꯧꯊꯣꯛꯂꯝꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯅꯆꯤꯡꯕꯗꯤ ꯆꯪꯂꯝꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯉꯛꯂꯤꯕꯗꯤ ꯊꯧꯔꯤ ꯌꯥꯟꯕ ꯃꯇꯝꯗ ꯑꯃꯒ ꯑꯃꯒ ꯂꯥꯞꯅꯕꯒꯤ ꯆꯥꯡꯁꯦ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯇꯪꯗꯤ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯝꯃꯤ ꯃꯤꯑꯣꯏꯗꯨꯅ ꯑꯦꯁꯦꯝꯕꯜ ꯑꯃ ꯀꯃꯥꯟ ꯇꯧꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯈꯤ ꯁꯤꯔꯝꯂꯤꯕ ꯏꯃꯨꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯈꯣꯏ ꯑꯁꯤ ꯀꯝꯗꯧꯕ ꯏꯃꯨꯡꯅꯣ ꯍꯥꯏꯕꯗꯨꯒꯤ ꯏꯃꯨꯡꯁꯤꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦ ꯏꯃꯨꯡ ꯑꯁꯤ ꯖꯣꯏꯟꯠ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯑꯁꯤ ꯅꯥꯔꯥꯌꯟ ꯗꯦꯕꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯗꯤꯅꯦꯁꯇꯤ ꯔꯥꯖꯁꯊꯥꯟꯗ ꯃꯌꯨꯝ ꯍꯣꯡꯈꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯎꯈꯤꯗꯦ ꯃꯍꯥꯛꯇꯤ ꯍꯤꯡꯍꯧꯈꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯚꯨꯕꯅꯦꯁ ꯑꯃꯁꯨꯡ ꯂꯂꯤꯠꯀ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯅꯥꯔꯥꯌꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯤ ꯄ꯭ꯔꯇꯤꯚꯥ ꯗꯦꯕꯤ ꯑꯃꯗꯤ ꯁꯨꯖꯥꯇꯥ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯄꯅꯤꯄꯥꯠꯇ ꯃꯌꯨꯝ ꯄꯥꯟꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯍꯤꯡꯍꯧꯈꯤ ꯄ꯭ꯔꯇꯤꯚꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯃꯥꯒꯤ ꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯧꯕꯤ ꯑꯃ ꯄꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯌꯨꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯗꯤꯅꯦꯁ ꯑꯃꯗꯤ ꯁꯨꯖꯥꯇꯥ ꯈꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯗꯕꯅ ꯃꯈꯣꯏꯗꯤ ꯍꯤꯡꯍꯧꯈꯤ ꯅꯥꯔꯥꯌꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯚꯨꯕꯅꯦꯁ ꯑꯃꯁꯨꯡ ꯂꯂꯤꯠ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯚꯨꯕꯅꯦꯁꯀꯤ ꯅꯨꯄꯤ ꯁꯕꯤꯇꯥ ꯑꯃꯁꯨꯡ ꯂꯂꯤꯠꯀꯤ ꯅꯨꯄꯤ ꯇꯤꯅꯥꯅꯤ ꯚꯨꯕꯅꯦꯁꯀꯤ ꯃꯆꯥ ꯑꯍꯨꯝꯅꯤ ꯅꯤꯇꯨ ꯀꯧꯕꯤ ꯆꯍꯤ 15 ꯁꯨꯔꯕꯤ ꯑꯃ ꯑꯗꯨꯒ ꯃꯦꯅꯀꯥ ꯀꯧꯕꯤ ꯆꯍꯤ 12 ꯁꯨꯔꯕꯤ ꯑꯃ
ꯑꯗꯨꯒ ꯙ꯭ꯔꯨꯕ ꯀꯧꯕ ꯆꯍꯤ 15 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯂꯤꯠ ꯑꯃꯁꯨꯡ ꯇꯤꯅꯥꯒꯤꯗꯤ ꯁꯤꯕꯥꯝ ꯀꯧꯕ ꯆꯍꯤ 15 ꯈꯛꯇ ꯁꯨꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯁꯤ ꯌꯨꯝ ꯑꯃꯇꯪꯗ ꯄꯨꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯈꯣꯏꯁꯤ ꯑꯇꯩ ꯑꯇꯩ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯁꯤ ꯃꯤ ꯈꯣꯟꯕ, ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯉꯥꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯃꯛ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝꯅ ꯂꯩꯕ ꯑꯉꯥꯡꯁꯤꯡꯅꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯗꯨꯀꯥꯟ ꯑꯅꯤꯅꯤ꯫ ꯑꯃꯅ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯅꯤ, ꯑꯗꯨꯒ ꯑꯃꯅ ꯄ꯭ꯂꯥꯏꯋꯨꯗ ꯗꯨꯀꯥꯟꯅꯤ꯫ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯁꯤꯅꯁꯨ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯥꯏꯅꯤꯡꯕ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ꯫ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯩꯔꯕ, ꯃꯁꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯋꯥꯡꯂꯕ ꯉꯥꯛꯇꯅꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯧꯕꯤ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤ ꯑꯃꯗ ꯁꯦꯅꯤꯌꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯂꯨꯍꯣꯡꯒꯗꯕ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 14ꯅꯤ ꯈꯛ ꯉꯥꯏꯔꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏ ꯁꯦꯝ ꯁꯥꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅꯕ, ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯥꯛ 3-4 ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯨꯍꯣꯡꯉꯝꯗꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯇꯝꯗ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ? ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯝꯇ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯗꯤ ꯁꯤꯈ꯭ꯔꯦ꯫ ꯍꯤꯡꯍꯧꯔꯤꯕ ꯁꯥꯏꯂꯦꯟ ꯋꯤꯠꯅꯦꯁ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯊꯣꯛꯆꯗ꯭ꯔꯕ ꯍꯨꯏ ꯑꯁꯤ ꯈꯛꯇꯅꯤ꯫ ꯍꯨꯏ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂꯝꯂꯤꯕ ꯒ꯭ꯔꯤꯜ ꯑꯗꯨꯗ ꯄꯨꯜꯂꯒ ꯌꯨꯝꯊꯛꯇ ꯊꯝꯂꯝꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯅ ꯇꯤꯜꯂꯔꯤ꯫ ꯑꯗꯨꯕꯨ ꯃꯔꯣꯜ ꯊꯣꯛꯆꯗ꯭ꯔꯕ ꯍꯨꯏ ꯑꯁꯤꯁꯨ ꯐꯤꯂꯤꯡꯗꯤ ꯈꯪꯏ꯫ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯅꯤ꯫ ꯍꯨꯏ ꯑꯁꯤꯗꯤ ꯀꯅꯥꯝꯇ ꯄꯨꯛꯅꯤꯡ ꯆꯪꯕꯤꯗꯅ ꯑꯗꯨꯃꯛ ꯌꯥꯛꯂꯕ ꯅꯨꯡꯁꯥꯗ ꯄꯨꯟꯗꯨꯅ ꯑꯗꯨꯃꯛ ꯋꯥꯅ ꯂꯩꯕ ꯎꯕꯗꯒꯤ ꯑꯦꯅꯤꯃꯦꯜ ꯔꯦꯁꯀ꯭ꯌꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯍꯨꯏ ꯑꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯖꯥ ꯑꯃ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯥ ꯑꯃꯗ ꯂꯩꯕ ꯃꯟꯗꯤꯔ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯥꯏꯔꯤ ꯑꯃ ꯂꯩꯕ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯗꯥꯏꯔꯤ 11 ꯐꯪꯂꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯅ ꯑꯉꯛꯄ ꯀꯦꯁ ꯑꯁꯤꯒꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯅꯕ ꯄꯥꯝꯕꯩ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯈꯪꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯋꯥꯍꯪ ꯄꯨꯝꯕ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯈꯪꯕ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯗꯥꯏꯔꯤꯁꯤꯡ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯄꯥꯕ ꯃꯇꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯋꯥꯔꯤ ꯁꯥꯅꯕ, ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ, ꯑꯗꯨꯒ ꯁꯥꯎꯗꯨꯅ ꯆꯩꯕꯒꯤ ꯃꯇꯥꯡꯁꯨ ꯌꯥꯎꯏ꯫ ꯗꯥꯏꯔꯤ ꯑꯁꯤ 2007ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯏꯕ ꯍꯧꯔꯛꯂꯒ ꯑꯔꯣꯏꯕ ꯄꯦꯖ ꯏꯔꯝꯂꯤꯕ ꯑꯁꯤ 2018ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 23 ꯐꯥꯎꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 11 ꯑꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯏꯔꯛꯄ ꯑꯉꯛꯄ ꯗꯥꯏꯔꯤ ꯃꯈꯜ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯏꯔꯤ? ꯗꯥꯏꯔꯤꯁꯤꯡ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯠꯅꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ, ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯄꯨꯝꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ, ꯃꯁꯤ ꯏꯟꯗ꯭ꯔꯒꯗꯤ ꯃꯤ ꯑꯗꯨ ꯆꯩꯔꯥꯛ ꯐꯪꯒꯅꯤ, ꯑꯁꯤꯒꯨꯝꯕ ꯂꯣꯟꯗꯥ ꯑꯣꯏꯅ ꯏꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯧ ꯃꯁꯦꯜ ꯈꯟꯅꯕ ꯌꯥꯗꯦ, ꯑꯃꯒ ꯑꯃꯒ ꯌꯥꯔꯤꯕ ꯃꯈꯩ ꯃꯇꯦꯡ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯏꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯗꯤꯇꯦꯜ ꯑꯣꯏꯅ ꯙ꯭ꯔꯨꯕ ꯑꯁꯤ ꯐꯣꯟ ꯄꯥꯏꯃꯜꯂꯦ, ꯃꯁꯤ ꯁꯦꯝꯗꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯐꯥꯎꯕ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯀꯔꯝꯕ ꯀꯔꯕꯥꯔ ꯇꯧꯒꯅꯤ, ꯀꯔꯝꯕ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯆꯥꯎꯈꯠꯀꯅꯤ, ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯐꯝꯂꯝꯕꯗꯒꯤ ꯄ꯭ꯂꯥꯏꯋꯨꯗ ꯕꯤꯖꯤꯅꯦꯁ ꯑꯆꯧꯕ ꯑꯃ ꯍꯥꯡꯗꯣꯔꯛꯄ ꯉꯝꯈꯤꯕ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯊꯕꯛ ꯐꯪꯕ ꯉꯝꯈꯤꯕ ꯀꯌಾ ꯑꯁꯤ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯗ ꯄꯜꯂꯝꯈꯤ꯫ ꯗꯥꯏꯔꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯏꯔꯤꯕꯅꯣ, ꯀꯝꯗꯧꯅ ꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯗꯨꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯍꯦꯟꯔꯥꯏꯇꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯂꯂꯤꯠꯀꯤ ꯍꯦꯟꯔꯥꯏꯇꯤꯡ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯂꯣꯟꯗꯥ ꯑꯁꯤꯗꯤ ꯑꯁꯨꯝ ꯄꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯚꯣꯄꯥꯜꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯏꯔꯝꯈꯤ꯫ ꯚꯣꯄꯥꯜ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯄꯣꯛꯂꯝꯕ ꯌꯨꯝꯒꯤ ꯈ꯭ꯋꯥꯏ ꯑꯍꯜꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯔꯤꯌꯥꯅꯥꯒꯤ ꯇꯣꯍꯥꯅꯥ ꯀꯧꯕ ꯂꯝ ꯑꯗꯨꯗꯒꯤ 1990ꯒꯤ ꯃꯇꯝꯗ ꯗꯦꯜꯂꯤꯗ ꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ 2006ꯒꯤ ꯑꯣꯛꯇꯣꯕꯔ 6ꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯗꯥꯏꯔꯤ ꯏꯕ ꯍꯧꯈꯤꯕꯁꯤꯅ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯆꯍꯤ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ 2007ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯏꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯂꯤꯠꯅ ꯏꯔꯤꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯅꯤꯇꯨ ꯑꯃꯗꯤ ꯄ꯭ꯔꯇꯤꯚꯥꯒꯤ ꯍꯦꯟꯔꯥꯏꯇꯤꯡꯁꯨ ꯗꯥꯏꯔꯤꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯗꯥꯏꯔꯤꯁꯤꯡ ꯑꯁꯤ ꯂꯂꯤꯠꯅ ꯚꯣꯄꯥꯜꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯗꯥꯏꯔꯤꯁꯤꯡ ꯑꯗꯨꯗ ꯏꯔꯤꯕꯅꯤ꯫ ꯉꯛꯂꯤꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯩꯔꯕ ꯃꯈꯣꯏ ꯄꯨꯝꯕꯅ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯗꯥꯏꯔꯤ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯒꯤ ꯄꯥꯎꯇꯥꯛꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨꯅ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 11 ꯑꯁꯤꯗ ꯗꯥꯏꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯃ ꯁꯦꯝꯂꯝꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯗꯥꯏꯔꯤ ꯑꯁꯤꯗ ꯑꯔꯣꯏꯕ ꯏꯔꯝꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯊꯦꯡꯅꯈꯤ꯫ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯕꯣꯗ ꯄꯨꯖꯥ ꯇꯧꯒꯗꯕꯅꯤ꯫ ꯄꯨꯖꯥ ꯑꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯄꯨꯖꯥꯅꯤ꯫ ꯕꯣꯗ ꯍꯥꯏꯔꯤꯕꯁꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯅꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗ ꯃꯔꯥꯅ ꯃꯁꯥꯗ ꯌꯥꯟꯕꯒꯨꯝ ꯌꯥꯟꯗꯨꯅ ꯇꯧꯒꯗꯕ ꯄꯨꯖꯥꯅꯤ꯫
ꯃꯁꯤꯗ ꯇꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯁꯤꯕ ꯃꯑꯣꯡ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗ ꯃꯔꯥꯅ ꯌꯥꯟꯕꯒꯨꯝ ꯌꯥꯟꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯨꯖꯥ ꯑꯁꯤ ꯇꯧꯒꯗꯕꯅꯤ꯫ ꯄꯨꯖꯥ ꯑꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯄꯨꯖꯥꯅꯤ, ꯁꯣꯏꯕ ꯌꯥꯗꯦ꯫ ꯃꯤ ꯀꯅꯥꯝꯇꯗ ꯈꯪꯍꯟ ꯎꯍꯟꯕ ꯌꯥꯗꯦ꯫ ꯑꯉꯥꯟꯕ ꯃꯉꯥꯜ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯊꯥꯡꯃꯩ ꯑꯃꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯃꯤꯠ ꯄꯨꯟꯁꯤꯟꯒꯗꯕꯅꯤ꯫ ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯩꯁꯤꯡ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯍꯦꯛ ꯄꯥꯕ ꯃꯇꯝꯗꯗꯤ ꯃꯁꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤꯒꯨꯝꯕꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯗ꯭ꯔꯥ, ꯏꯃꯨꯡ ꯄꯨꯝꯕ ꯑꯁꯤ ꯄꯣꯠꯁꯦꯝꯒꯨꯝꯕ ꯃꯤꯅ ꯇꯧꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯗ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯄꯥꯏꯞ 11 ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯋꯥꯜꯗ ꯍꯨꯠꯂꯒ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯈꯤ꯫ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯄꯨꯊꯣꯛꯅꯔꯛꯏ꯫ ꯄꯥꯏꯞꯁꯤꯡ ꯑꯁꯤ 11ꯅꯤ꯫ ꯃꯁꯤꯗ ꯄꯥꯏꯞ 8ꯗꯤ ꯑꯀꯣꯟꯕ ꯄꯥꯏꯞꯅꯤ, ꯑꯗꯨꯒ ꯄꯥꯏꯞ 4ꯗꯤ ꯑꯆꯨꯝꯕ ꯄꯥꯏꯞꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯤꯕꯁꯤ ꯄꯨꯟꯅ ꯃꯤꯑꯣꯏ 11ꯅꯤ꯫ ꯁꯤꯈ꯭ꯔꯤꯕ ꯅꯨꯄꯤ 8ꯅꯤ, ꯑꯗꯨꯒ ꯅꯨꯄꯥꯅ 4ꯅꯤ꯫ ꯄꯥꯏꯞꯁꯤꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯃꯈꯣꯏꯅ ꯁꯤꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯃꯥꯟꯅꯩ꯫ ꯃꯁꯤ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯚꯦꯟꯇꯤꯂꯦꯁꯟ, ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯔꯝꯂꯤꯕ ꯌꯣꯠꯀꯤ ꯁꯤꯂꯤꯡ ꯕꯥꯔ ꯃꯁꯤꯡꯁꯨ ꯂꯣꯏꯅ 11 ꯑꯣꯏ꯫ ꯃꯁꯤ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯅꯨꯡꯒꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯍꯪꯅꯔꯛꯈꯤ꯫ ꯈꯔ ꯑꯃꯅ ꯌꯨꯝ ꯑꯁꯤ ꯕꯨꯠ ꯌꯥꯝꯅ ꯇꯝꯅꯕ ꯃꯐꯝ ꯑꯣꯏꯔꯦ, ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤꯅ ꯄꯨꯂꯤꯁꯅ ꯌꯨꯝ ꯑꯁꯤ ꯔꯦꯅꯣꯚꯦꯠ ꯇꯧꯈꯤꯕ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯃꯁꯤꯗ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯔꯦꯟꯗꯝ ꯑꯣꯏꯅ ꯄꯥꯏꯞꯁꯤꯡ ꯑꯗꯨ ꯄꯨꯡꯍꯥꯞꯇ ꯍꯥꯞꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯌꯥꯝꯅ ꯄꯥꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯦꯟꯇꯤꯂꯦꯁꯟ ꯑꯣꯏꯅꯕ ꯄꯥꯏꯞꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯞꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯃꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ, ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯏꯁꯟꯅꯕꯤ ꯅꯨꯄꯤꯅꯤ, ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯊꯧꯗꯣꯛ ꯑꯁꯤ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯐꯥꯒꯠꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯒꯤꯇꯥ ꯃꯇꯥ ꯀꯧꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅ ꯃꯍꯥꯛꯇꯤ ꯁꯨꯞꯅꯇꯪꯒꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯖꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯕꯛ ꯁꯨꯔꯨꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯍꯥꯛꯅ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯖꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯐꯥꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯒꯗꯕ ꯄꯨꯝꯕ ꯗꯥꯏꯔꯤ ꯑꯗꯨꯗ ꯄꯜꯂꯝꯈꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯕꯣꯙ ꯄꯨꯖꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯄꯣꯄꯥꯜꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ꯫ ꯑꯔꯣꯏꯕ ꯄꯨꯖꯥ ꯑꯁꯤ ꯃꯤꯅꯠ 10ꯃꯨꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯧꯖꯒꯗꯕꯅꯤ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯀꯅꯥ ꯑꯃꯠꯇ ꯄꯥꯈꯠꯄ ꯐꯥꯎꯗꯅ ꯑꯃꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯂꯂꯤꯠꯅ ꯆꯩ ꯑꯃ ꯊꯥꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯄꯨꯝꯕ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝ ꯗꯦꯁꯇꯨꯜꯁꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯀꯥ ꯑꯗꯨꯗ ꯊꯝꯒꯅꯤ꯫ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯕ ꯃꯆꯨ ꯑꯣꯜꯂꯛꯂꯕ ꯃꯇꯝꯗ ꯚꯣꯄꯥꯜ ꯑꯩ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯊꯋꯥꯏ ꯑꯩꯅ ꯀꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯥꯏꯔꯤ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯗꯥꯏꯔꯤ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯂꯤꯠꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅꯁꯨ ꯈꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯁꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯀꯧꯕ ꯈꯨꯝꯈꯤꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯃꯇꯝꯗ CCTV ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ CCTV ꯐꯨꯇꯦꯖ khara ꯊꯦꯡꯅꯈꯤ꯫ CCTV ꯐꯨꯇꯦꯖ ꯑꯁꯤꯗ ꯖꯨꯟꯒꯤ ꯇꯥꯡ 19 ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯤꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯝꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯄ꯭ꯂꯥꯁꯇꯤꯛ ꯁ꯭ꯇꯨꯜ 4 ꯂꯩꯔꯨꯔꯒ ꯄꯨꯁꯤꯜꯂꯛꯄ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯇꯥꯡ 30 ꯑꯁꯦꯡꯕ ꯃꯈꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯨꯡ 7:40 ꯆꯠꯄ ꯃꯇꯝꯗ ꯇꯤꯅꯥꯒ ꯅꯤꯇꯨꯒ ꯑꯃꯨꯛ ꯄ꯭ꯂꯥꯁꯇꯤꯛ ꯁ꯭ꯇꯨꯜ khara ꯑꯃꯨꯛ ꯂꯩꯔꯨꯕ ꯊꯦꯡꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯂꯤꯠꯀꯤ ꯃꯆꯥ ꯁꯤꯕꯝꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯏꯋꯨꯗ ꯁꯣꯞ ꯗꯨꯀꯥꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯋꯥꯌꯔ ꯕꯟꯗꯜ 4 ꯂꯧꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯄꯨꯈꯠꯈꯤꯕꯁꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯧꯔꯤ ꯌꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯥꯔꯤ ꯑꯃꯗꯤ ꯐꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯅꯧꯅ ꯕꯖꯥꯔꯗꯒꯤ ꯂꯩꯈꯤ ꯍꯥꯏꯕꯁꯨ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯈꯤ꯫ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯂꯤꯠ ꯀꯧꯕ ꯚꯣꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯏꯔꯝꯈꯤꯕꯅꯤ꯫ ꯗꯥꯏꯔꯤ ꯑꯁꯤꯗ ꯑꯌꯥꯝꯕꯅ ꯂꯂꯤꯠꯅ ꯍꯥꯏꯕ ꯏꯜꯂꯨ, ꯅꯈꯣꯏꯅ ꯂꯂꯤꯠꯇ ꯀꯣꯛ ꯁꯥꯍꯟꯕ ꯇꯧꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯄꯜꯂꯝꯈꯤ꯫ ꯏꯔꯤꯕ ꯂꯣꯟꯗꯥ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯃꯄꯥꯅ ꯂꯂꯤꯠꯀꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯑꯁꯤ ꯀꯝꯗꯧꯕ ꯃꯤꯅꯣ, ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯈꯛ ꯁꯥꯒꯠꯂꯒ ꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡ ꯚꯣꯄꯥꯜ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯈꯔ ꯍꯦꯟꯅ ꯑꯑꯣꯟꯕ ꯑꯃꯗ ꯂꯥꯛꯈꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯁꯨ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 19 ꯆꯨꯞꯅ ꯏꯔꯛꯂꯤꯕ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒ ꯅꯛꯅ ꯇꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯃꯈꯣꯏ ꯑꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯂꯂꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯀꯨꯏꯅ ꯃꯔꯣꯜ ꯊꯣꯛꯇꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯔꯣꯜ ꯊꯣꯛꯂꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯃꯄꯥ ꯚꯣꯄꯥꯜꯒꯤ ꯕꯣꯔꯗꯒꯤꯅꯤ ꯍꯥꯏꯅ ꯅꯤꯇꯨꯅ ꯐꯣꯡꯗꯣꯛꯂꯝꯕꯗꯤ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯃꯈꯣꯏꯅꯗꯤ ꯈꯪꯕ ꯂꯩꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯂꯤꯠꯅ ꯄꯨꯕꯒ ꯃꯥꯟꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯕ, ꯏꯪ ꯇꯞꯅ ꯋꯥ ꯉꯥꯡꯕ, ꯍꯩꯁꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯍꯥꯟꯅ ꯃꯤꯒꯤꯗ ꯄ꯭ꯂꯥꯏꯋꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯄ꯭ꯂꯥꯏꯋꯨꯗ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯆꯔꯛꯈꯤ꯫ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯚꯨꯕꯅꯦꯁꯅ ꯐꯝꯕꯅꯤ꯫
mahangna atomba machanapa oijarabasu yum masida leiriba miyoi pumbana Lalitna haiba wa chekshina tazai yumthangnabasingna ngaklibadi Lalitna mahaki mamada marak-marakta mingkoina Narayani haina kauba yawi masidi mahaki mapa Bhopal khaktana kauramba mingko Bhopal hairiba makhoi mayamgi mapa asi diary asida iriba londa asigumna ngangba miyoi amadi nati mahangna hingningai matamda strict oirakiba ahal amasu nati maksi phagi jugai yamna tawganba ayamba matamda noklaga legenba mabung mapaw yamna phaba mingonda picha pitak phaba miyoi amani mahakasi hana Delhi dagi lakchangai matamda Haryana da sangkongi karbar tawrami mahaki nupi Narayani asina Delhi dagini mafam sida nupi mapamna makhoigi laifam ama piduna mahak nupi ki sagai da onduna mahaki imung ase semlakibani mahaki asengba sagai di Jundawut sagai ni adubu nupi ki sagai batia haibasida imungi miyoi pumbasu sijinabani masida sijinadribasi Rajasthan nganna yum hongkiba machanapa ahal Dinesh Jundawut khaktani Police na Lalit hariba nupa si karam tawba nupano mahangna Bhopal gi thawaina mangonda mangtak piribani haibasi kayam chumlaba wafam oibano haibasida amuk thigalami Lalit hariba nupa si piglingai daki yamna mangau thina horaki ayambana mahagasi yumgi atombo oibnina mayamna su hena mangonda luna taroi aduga mahagi mapa Bhopal dana hena mahag loina behelami adubu mangonda laibuk thiba thodok ani di thoki 1998 ke matam swaisida mahagasi back accident ama thoki Thodok asina mahaki makukta khara sokpudagi mahak hospital da gyan tadana hapta ama hina leiki masina mahaki khwaidagi maruoiba college ke exam thahokidi masina mahaki wakhalda yamna sokchinba haibudu oiki aduga mahaki makukta sokhiba aduna maram oiraga mahagasi amu gyan mangbasu toram wari sana sana wanthakiba gyan mangbasi matam aduda yamna toina toram masigi matungda mahagasi plywood shop amada dukan phamba yaurami Dukan mapuga mahaka selgi matangda yanaraktabadagi mari yamna kana tawnaki masigi matungda mahaka simiyoi kharana fazana phubiramlaba matungda plywood dukan adu thong nusilaga thumlamki aduga dukan adu mai chaklakhi masida Lalit na yamna pakhana mahaki mayambada mahaku kanbiyu haina call tawraki asumna mahaku kanba chatlubada mahakti plywood ki ubak mayamna nallaga gyan tadan leramki mahaki hakchang manungda su maikhu yamna changdun leramki mahakna gyan tarakpadadi mahaka si wangang bangamdre haiduna iduna phongdoraki Doctor na sumahagi trauma aduna maram oiraga mahaki speech center de effect torakpa natraga lungs da maikhu changkibana maram oiragani aduga matam khara khaktagini amuk wa ngang bangamlakini haiduna hairaki asumna hairiba laibak thiba thodogasi amuk thoki adubu asigumba thodogasi thogluriba miyoi ayamba trauma aduna maram oiraga PTSD kauba wakhalgi laina amana nagali PTSD hairiba laina asi post traumatic stress disorder koi hairiba laina asi karigumba miyoi amana masada ka hina tamthiba thodog ama thengneruraga Masada poklakpa wakhalgi laina amani masi lan yauraba lan misingda hairiba laina asi ayambana nagali asumna Lalit pusu thodok asigi matung mahaki masada PTSD laikibra haibadu makhoina therapist tanakide matamduda natraga haujiksu society asiga wakhalda kokki doctor de yingba miyoi pumba makok chakpa wakhal mimanadaba angawba khaktana yengbani haidana launari maramsinasu makhoina yengkidaba oiramba yai Lalit na yamna nungsijaba ningjaba mahaki mapa Bhopal lekidraba matungda mahak asi hena mayamdagi wakhal sokthaba haibdu oiraki mapa lekidraba matungda mahakna mapaki khonjel adumak tai hairaki aduga numidangi pung 10 khudingi imungi miyoishinga punna Hanuman Chalisa mingkhai sonduna laishol sei shaktuna isor khuruminarabadi mahaki khonjel hanjilakani hainasu Lalit na mahaki mapa na maktak tawduna hairambani haina phongdoraki ayuki pung 8 novidyumba pung 12 numidangi pung 10 Matamsida imungi miyoi pumba amata soidana punna prayer tawminarami nongma makhoi ase prayer tawduna Hanuman Chalisa gi laishol isai saklami matam masida Lalitsu hauna mayamna saklibi isai aduda mahaksu thawai tana saklaki imungi miyoi pumba ngaktuna isai sakpo tongna khrabasu mahakti isai aduda pungning changduna matomta isai adu thawai tana sakokki asumna mahaki matawasida imungi miyoi pumba haraunaki mahaki mangtagadu asengbo oire mahaki masada Bhopal gi thawai ta sengne changle haibasida imungi miyoi pumba thajanaki Asumna Lalit ki mangtaksing asi diary aduda ithokduna imungi miyoisingna padana makhoi gi tawgadaba thabuk pumba chatharakibani asumna Priyanka busu mahaki matam yaroktuna Lalit amasung Bhubanesna lohongnaba langbirami asumna mayam pumba harau tayamnarabasu lohonglamdai naksilakpa mikuptadi Lalit ke mohong matawda karigumba ahongba khara uba phonglaki mahangna sillangduna masamak harau tayamna lohongba si pangthoknaba sem saramlagasu mahaki masada wakhalgi polum ama pubagum walang ingangang dabi matumta legenba phibam ama tawroki mahaki wakhalda chahi 13 chupna yum masigi ngak senduna lakiba aronbasi yum masidagi lohonglaga chatkhigedoriba Priyanka na maram oiraga kahallakadoribra haina khalibra
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯝꯗꯥꯏ ꯅꯨꯃꯤꯠ 13ꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡ ꯄꯨꯝꯕꯒꯤ ꯊꯋꯥꯏ ꯃꯍꯥꯛꯅ ꯂꯧꯅꯕ ꯍꯣꯠꯅꯈꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯀꯧꯔꯕꯁꯨ ꯃꯍꯥꯛꯁꯤ ꯈꯨꯝꯂꯝꯗꯅ ꯆꯠꯈꯤꯕ, ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯍꯥꯏꯕꯁꯤ ꯂꯩꯇꯅ ꯇꯨꯝꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯉꯣꯟꯗ ꯇꯧꯔꯛꯈꯤ꯫ ꯀꯣꯜ ꯇꯧꯔꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯤꯅꯥꯅ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯇꯤꯅꯥꯅ ꯂꯂꯤꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯔꯚꯀꯤ ꯑꯅꯥꯕ ꯑꯃꯗꯤ ꯊ꯭ꯔꯣꯠ ꯈꯧꯅꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦ, ꯃꯁꯤꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯂꯤꯠꯅ ꯄꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯈ꯭ꯔꯤꯕꯁꯤ ꯄꯨꯝꯅꯃꯛ ꯂꯂꯤꯠꯀꯤ ꯋꯥꯈꯜꯗ ꯁꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯈꯛ ꯅꯠꯇꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯁꯥꯏꯀꯣꯁꯤꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊ꯭ꯋꯥꯏ ꯂꯧꯈꯤꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯑꯦꯋꯥꯔꯅꯦꯁꯀꯤ ꯃꯔꯝꯗ ꯈꯪꯖꯤꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯃꯔꯗꯔꯁꯨ ꯅꯠꯇꯦ, ꯁꯨꯁꯥꯏꯗꯁꯨ ꯅꯠꯇꯦ, ꯃꯁꯤ ꯑꯦꯛꯁꯤꯗꯦꯟꯇꯦꯜ ꯗꯦꯊꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯅꯠꯇꯦ, ꯃꯈꯣꯏ ꯑꯃꯨꯛ ꯍꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯇꯧꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯗ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯑꯃꯨꯛ ꯄꯨꯖꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯜꯂꯤꯕ ꯄꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯥꯡꯗꯣꯛꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯝꯂꯤꯕꯁꯤꯗꯤ ꯑꯁꯦꯡꯕꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯕꯤꯒꯅꯤ ꯈꯟꯅ ꯈꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯅꯤꯒꯝꯕꯣꯙ ꯘꯥꯠ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯄꯣꯠꯂꯣꯏꯈꯤ꯫ ꯍꯤꯡꯍꯧꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯗꯤꯅꯦꯁ ꯑꯃꯁꯨꯡ ꯁꯨꯖꯥꯇꯥꯅ ꯊꯧꯗꯥꯡ ꯄꯨꯝꯕ ꯂꯧꯈꯤ꯫ ꯁꯨꯖꯥꯇꯥ ꯑꯃꯁꯨꯡ ꯗꯤꯅꯦꯁꯅꯗꯤ ꯃꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯐꯥꯎꯕꯗꯗꯤ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯊꯕ ꯑꯣꯏꯒꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯐꯖꯅ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯖꯁꯇꯤꯁ ꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯃꯤꯁꯇ꯭ꯔꯤ ꯀꯦꯁ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯕꯨꯔꯥꯔꯤꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯀꯃꯦꯟꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯎ꯫ ꯃꯈꯥ ꯇꯥꯕ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫